Khongjang Higher Secondary School ki principal Naurem Nomita transfer thabi yarwe haiba demanda school asigi mahairoi amadi mama mapa singna changsilakpa Khongjang lepa leitri pung kunmari gi manungda transfer order kaktrabadi hena kanma Khongjang changsilagani hairi Khongjang adu tha asigi kun Nithoi dagi school asigi mahairoi singna class boycott tawduna amadi administrative block amasung principal ki ka so lon sindna changsilakibane ngasisu school asigi mahairoi amadi mama mapa yauna school ki get mamangda leptuna Khongjang changsinki wakai Khongjang aduda saruk yarambi mahairoi amage apopi yumnam bidyamani kaubi aman hai Khongjang Higher Secondary School asi miyamna Masakhang Ludraba School ne Hauzik transfer tawbagi order tholakliba principal asina school asida lakpadagi kumja English ingani kunmarida class 12 ki commerce ki topper puthoki handakso science subject ki taramanga suba position puthoki mahairoi leiramdraba school asida mahairoi kaya ama puthorakpagi damak lengakna school asidagi principal transfer tawthokiba haibase laibakthibani afaba principal ama Bada Mahiru Singh na nungaitaba fauriba adu mama oibi singh dasu fawi maram asina school asigi principal transfer tawbugi order adu kaktriba fawba Mahiru Singh na akanba Khongjang changsilakpada mama mapa oibi singh nasu sarugyagani haiki 2024 sida commerce da first position topper puthokraba school madagi mu hauji 2026 sida science stream da 15 position puthokraba medam asina afaba mahairoi satra mayam ama puthokpagi adagi school asida hana mangtharaba satra leiramdraba school asi satra mayam ama puthorakpagi damakta medam si transfer order thokpi libra kari maram gi damakta transfer order thokpi libano masi yamna khamjanini tawbatabu satra isa singsina kari guma matamda masada nungaitaba medam si sathre habagi thamoi songna nungaitaba se mama akhoi gi thamoi songna nungaitabani aduna maram aduna medam se Masi hauji ki pungham masidagi na pung kunmari ki manungda transfer order se kapi dragadi masidagi henba Khongjang mayam mama ama singyauraga satra singsa singasi ka punna Khongjang akan ma Khongjang changjalakani habide sarkar ni makaida thamjari